Kuki zo council na PUCL bo apen phongdorakle PUCL gi tribunal report na Manipur conflict ke asumba wafam kaya puturakle haina Kuki zo council na phongdokpaga loina na asumba wafam kaya putokpagi dama PUCL bu thagatpa amadi apen phongdorakle komjale singani kulhumdoi gi me ahum dagi Manipur da sengna khangan bibagi dama PUCL bu thagatpa phongdokladuna conflict asi asumba wafam kaya na thaiduna amadi namsinduna thambiramba adu PUCL ki tribunal asina ngasi lebak miyamda conflict asigi grounda reality adu puthokna otle lebak asigi mipum khudikmangna tribunal asigi report yamna munna amadi mayek sengna pabirabadi maitai amasung kuki anigi marakta matam kayagi mamangdagi leinarakliba khaibung tanabagi maram asi mayek sengna khangma ngamlagani hojikti maitai amasung kuki anigi marakta tokhai tare haiba mayek sengna khanglabana India government su Union of India gi manungda kuki zogi tokhaiba administration ama pibagi matam adu lakle haina su phongdorakle Naga Luchingba da MSA ga wari sanakre Khongjang Changsinlakkadouri Naga taba mafam singdang angkai sambal khabagi tabak traditional boundary khangdana makhatana chathaba yaroi amade Naga area da pre-movement reserve FM alok thokpa yaroi haiba demanda Naga Luchingba singna ngarang New Delhi da Ministry of Home Affairs MSA gi official singa makhatana wari sanakre adubunakan ani gi marakta sapsaba warisin amata purak pangam khidre ngarang ayu pung taraga minit kuntra da New Delhi ge Nabjok school da nakal ani gi marakta pung anirom Warisana badu dalenga ke makai dege Ministry SC North East Advisor Intelligence Bureau gi officer sing amade Manipur lenga ki commissioner hom yauna punna mihut nipana sarugya ke amaromda Naga CSO sing ge makai da committee gi Convener Chamson Remay, UNC के General Secretary Balayo Sachang, UNC के Working Committee के Member Singh AC Thocho, KS Paul Leo, L Adani, UNC के Speaker Wango Koiling Victor, All Naga Student Association Manipur Ansam के President TS Ante Shangs Maring, Ansam के General Secretary Isak Charanamay, Naga Women Union NW के President TS Priscilla Tumai amasung NW के General Secretary A Hoibila Maramna Charugya ke ngarang MSA gi mihu singa warisana ki badu gi matangda UNC gi President Anzil Lohora na phongdokpada makoi gi maikai dagi hanadagi hauna demand tawguna lakiba wafam sing thambaga loinana Naga area da traditional boundary khangba border fencing tawba yaba ngamloi amade free movement reserve FM alok thokpa yaning da wafam kaya thamke makoi gi mayek sengba Wapam Ministry gi maikai da thamkre makhataba kari Khongjang Changsinlakkadouri haiba makoina Manipur da halaklaba matamda khanagani haire Kanglup masen thazanadribana Manipur da ing tappa purakpada matam changkhigani sangma Manipur da Kanglup ke hana sunabagi thodok thokpagi sang hantaraklabasu Kanglup masen gi marakta thazanadriba maramna state asida ing tappa phibam hanjilhanna bhonabada matam changkhigani haina National People's Party ke President soiriba Meghalaya gi Chief Minister Conrad K Sangmana phongdokre News 9 da piba interview amada mahakna haike Manipur da hojik thokliba wathok asi khwaidagi laibak thibani haina lofam thoi state asida Kanglup masen ungkhatna duna lakliba se matam kya gi mamangdagi ni haiba pumnamakna khangnaraba wafamni Kanglup ke hana sunaba amasung ungkhatna bagi thodok sing matam sana laksin khidabagi matangda hangba wahang amagi pakhumda mahakna kanagumba amatabu hakthengana maral siba wafam phongdokhide adumoinamak matam sana mathau taba seksin thorang sing lokhalamlabadi phibam asi yauna kudong thiningai oiba thodok sing thonglamloidabani haina panke Hojingmaki oina hana sunabagi thodok thokpagi sang hantaraklabasu Manipur da ingtappa phibam mapung phana hanjilakle haiba loba yadri state asida khundaminari batungan tongan ba Kanglup purup singge marakta amana ama buthaja bathamna raklaba matamda ingtappa phibam tamatamna hanjilakani Hojingmaki oina de Manipur da mahausagi phibam hanjilakle haina loba yadri luraba tanpham masida khwaidagi maru oina lokhatkadaba thorangde Manipur da khundaminari batungan tongan ba purup singge marakta amana ama buthaja bathamnabagi matangda mathau taba thabak thoram sing pakatpani hainasu mahakna phudokhe None district Ladiba lenga ke ana layang sangsing da Dr. Nurse amade Karmachari yamna sada Maripugi awat pa leire CSO sing None district Ladiba lenga ke ana layang sangsing da Dr. Amadi Nurse walak padage Haksen gilamda yamna sauna miyamna awaba mayok nare maramaduna atuba matamda awat pa sing asi menkhatpiduna district asigi miyamna lenga ke makada district asigi nung manungda Ladiba layang sangsing da ana layang gi kudong saba phangan biu haire None district Ladiba
Community Health Center, Primary Health Center na singbada Dr. Nurse amadi karmachari yauna sada Manipurgi awatpa hojik mayokladuna leire. Hiram asiga mari lenena District asigi Civil Society Organization singna Chief Medical Officer nonegi officer satuna mari lenaba data sing yengsinba matamda analayang sangsing asida Dr. Nurse amadi karmachari sing awatpa asi khangmangamlakhibani haire. None district ta leiriba CSO singna paugi mifam ama pangthoktuna paumi singda hiram asigi matangda phongdokhibade CSO sing asina thijilluba report ke matung ina CMO none da tongan ba post taramari watuna leiramle masida natana Community Health Center da nungbada post kunthani toy CSC khopum da post manga CSC nungbada post taramari PSC Hausong da post nipan amadi CSC none da post red hanguna hauzik leiri haina phungdorakli none district ta Manipur lenga ki makhada leiriba tongan ba analayang sangsing asida Dr. Nurse amadi staff sing award pa leiriba ase village council nongmai area nongmai Naga council Naga women's unions yauna tongan ba CSO singna yengsiluba matamda thengnarakkhibani haina phungdorakhi Central Information Commission na PM Modi ge BA degree ge information pigadabani haibagi order Delhi High Court na sanahandana thamkre yamna chamamnaba legal ge order amana Central Information Commission CIC na handak miyoi kharana tharakiba right to information RTI ge paukhum piraduna Prime Minister Narendra Modi ge degree ge akopa marol pigadabani haina takiba order adu Delhi High Court na sanahandana thamkre haire Delhi High Court ki single judge amadi bench na CIC ge order ase set aside tawguna hearing asige judgment sing haidoktana thamke miyoi kharana RTI ge applicant oiduna Prime Minister Modi na mahiroi oiringai matamdagi Bachelor of Arts BA ge Delhi University DO Inglising machamapan humputara nipanda pass tawki haiba reporta yumpham oiraga mahaki mari leinaba certificate na singba sing pibiyu haina CIC da tharakhibani aduga official oina PM Modi ase DU da political science da graduate loiki haibage certificate na singba sing mahaki Candidate affidavit ta mayek sengna palle haina justice Sachin Datana phongdoke ningsing bayabade lisingani taratarukta delegation minister Aramba Arvind Kejriwal na Prime Minister Modi ge education degree asi chamamnaba poi education degree asi gi matangda public ta sengtokpham thoi haina phongdokhiba leikre amaromda Prime Minister Narendra Modi na election affidavit ta mahak asi Delhi University da Bachelor of Arts BA Political Science ta English amaga chamapan humputara nipanda pass tawke haina pisilakhe masigi mamangda Niraj Dharma kauba miyoi amana Delhi University da Bachelor of Arts ta English amaga chamapan humputara nipanda degree pass tawkiba singe maming piyu haina CIC da RTI tharakiba laikre adubu Delhi High Court na hyriba RTI se public interest ka mari leinade aduga RTI ase private oi haidna set aside tawpa laikre masigi matung tarakpada hyriba RTI activist asina amuk lisingani tarataruk ki December thada CIC da RTI amuk hana tharaktuna Delhi University na ningthina respond tawrakhidaba asida matamadugi CIC ge information commissioner Professor M Acharya Luna order ama pass tawkuna DU da lising machamapan humputara nipanda BA pass tawkiba single list pigadabani haina order tawkiba laike matung talakpada Delhi University na lising aniga tarataret ke January kulhumdoi da High Court ta CIC na takiba order adu challenge tawduna petition ama thoke aduga hairiba sahi adumake tha adumakada RTI activist oiriba Niraj Sharma da High Court asina notice issue tawbuga loinana CIC ge order adu sel tawke aduga chathakiba case adu da Solicitor General SG Tusar Mehetana tawkiba argumenta karigumba RTI ge activist singna lengak asida leiriba university singda RTI ge khutangda degree pass tawkiba list sing aloina makpiyu hairabade madu yamna pakthok sakthoklagani amadi khudongsa da bakaya mayok naragani haina kana yetke amaromda RTI ge applicant ge mohosiladuna Senior Advocate Sanjay Sesna hearing aduda phongdokhibada Delhi University gumba ningthina data maintain tawriba university amana degree pass tawkhraba single list pithokpa haibase karisu waningai leiroi karigumba hiram amada hairiba degree pass tawraba single list adu miyamgi kanagadaba oiragadi pifam thoi aduga university asina degree pass tawraba listing ase pithoktaba taragade university asida lana paper evaluate tawguna degree sing pithoki haina miyamna laukhigani haina phongdokhe